Imphal Jiribam Lambi ki TONGANBA MAPHAM ahumda Landslide Amadi Mudslide Thokpadagi Lambi Chathok Chatshin Yakhidre MAAL PUBA Amadi passenger PUBA GARI chani HENNA PANDUNA LEIRI PUNG KHARADI Lambi ASIDA Chathok Chatshin TOUBA YAKHIROIDOURI Press na phangpa pawa magi matung inna Imphal Jiribam Lambi da landslide thoki hairiba mafam sing adudi Nonne district ki manung chanba milestone number 72 awangkhul hairaga sukhangnaba luwangchum amadi kamberon aduga Tamenglong district ki manung chanba channel number 180 nungkaw mapadani hairi landslide asina maram oiraga hauzik highway asida Jiribam lomdagi lakpa MAAL PUBA GARI amadi Imphal lomdagi chatkhiba ahangba tata truck amadi passenger PUBA GARI sing panduna leiri Nakalamaramda National Highway asig Kangpopi district na konba longa koireng mapadasu 10 saka truck ama lambi da puthaduna laikhibadagi lambi asi Chathok Chatshin yadana leire haina pawas na makatari